ꯃꯌꯥꯝꯕꯨ ꯑꯍꯟꯃꯛꯇꯗ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤꯀꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 16ꯇꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 4 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ngasi chayolgi rashifol asi khutol tamjanabagidaba honajaba matamda yumda luhung khongdongba ama leibna maram oraga tamsana recording lawraga miyamda khutol tamjaba ngamjahudre mausa thagajaba matamdagi khajitang tengkhiba sigidama tabiriba amadi chayolgi rashifol ngaibiriba kwai khodimakna ngakpigani haibu wakhumni thamjaraga khutol tamjage ngasi february gi tang 16 tagina lakadoriba mas ke tang mari fawgi oina thamjariba chayolgi rashifol mahusagumna tangkak ani thongna damang thamjage ngasi ke tangkak ta tang 16 tagina tang 19 fawgi ama aduga lemhori batang amadagina tang mari fawgi ama kudol tamjage mes rashifol dagi hojare haraga mathang manaw naina damak tamjaraga iro heloibada min rashifol lokhasage kudol tamjage miyeng taminasi Fore mayam adudi ngasigi tamjariba chayolgi rashifol sidamuk mayam ai unsin minarasi ngasigi tangka sigi ahan base mes rashifol lokasage mes rashifol ki ahan mataka ki tang 16 dagina 19 fobogi manungse panduna lerekpa sel fangani aduga anobu marupsu fangani wakal yamgani mathau chengani aduga seldi makhong khara pangani aduga lemhori batang amadagina tang mari fobogi manungse anobo pautagani sasan gi karbar da sen mangani fam hongdo hongjin khara tawgani haksangi oinadi khwang nungairoi mahigi oinadi mayai oigana tawgani aduga pakhang le sabisingi oinadi haina singnagani ani subada lokasage bres rashifol gi oina tang 16 tagina 19 fogogi manungse mingona lekhiba sel fangani leifum hongani mari mata chawgani yeknaba yamgani pungisei toba kanagani aduga tang amadagina tang mari fawgi manungse karbar tobu saukhatli lamda chatkani sel makong pangani haksangi oinadi kok nungairoi aduga mahigi oinadi fai pakhang le sabisingi oinadi thungmagani ahum subada methun rashifol gi oina tang 16 tagina 19 fawgi manungda mingonda lekhiba sel fangani wakhal wangani aduga anoba thabakki plan tobu ngamgani lamtu chatkani pochai lepsilli thabakki anobo paw tagani karbar saukhatli tang amadagina tang mari fawgi manungda fam hongdo hongjin khara leigani lamda su chatkani haksangi oinadi kaide mahigi oinadi mayai oi aduga pakhangde sabisingi oinadi tungnagani konjenji lokhara tungbani ma'am taba kitang nungaram dabse mathangda karkat lokhasage karkat rashifol gi oina tang 16 tagina 19 fawgi manungda anoba nungaiba paw tagani wakhal yamgani mathau chingani laitin gi thabakta pukning sangani pungisei toba kanagani lamda chatpa kaide aduga tang amadagina tang mari fawgi manungda sanga gi karbar da sel mangani lotari yawbusu mangjagani fam hongani haksangi oinadi kaide mahigi oinadi talli aduga pakhangda sabisingi oinadi haina singnagani mathangda lokasage singha rashifol gi oina tang 16 tagina 19 fawgi manungda lamda chatpa kaide imung manung semjin sajan bungamlagani sendi masit fangani anoba marup fangani karbar da su saukhatli lemori batang amadagina tang mari fawgi manungdana laitin gi thabakta laikai gi thabakta pukning sangani sel makhong pangani anoba paw tagani asumba tawgani haksangi oinadi mit nungairoi mahigi oinadi kaide pakhang le sabisingi oinadi haina singnagani mathang sidi mu kanne lokhasage kanne rashifol gi oina tang 16 tagina 19 fawgi manungse sel makhong pangani mathau chingani leifam hongani anoba pawsu tagani mari mata chawgani subu nomba kanagani marup yamgani aduga lemhori batang amadagina tang mari fawgi manungse imung manung semgat sagatpa ngamlagani mingona lekhiba sel su fangani
ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇꯗꯤ ꯃꯇꯧ ꯈꯔ ꯆꯤꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 16ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜꯒ ꯊꯕꯛꯀ ꯃꯥꯟꯅꯗꯕ ꯑꯣꯏꯒꯅꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯆꯔꯥꯡꯅꯅ ꯂꯩꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯁꯦꯜꯁꯨ ꯆꯠꯀꯅꯤ ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯤꯡꯕ ꯊꯨꯡꯗꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯃꯔꯨꯞꯅꯗꯤ ꯌꯦꯛꯅꯕꯈꯔ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯏꯁꯩ ꯇꯧꯕ ꯆꯥꯎꯈꯠꯂꯤ ꯀꯥꯟꯅꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯦꯡꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯟꯕ ꯈꯔ ꯐꯥꯎꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 16ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯂꯝꯗ ꯆꯠꯄ ꯑꯗꯨꯒ ꯄꯣꯠꯆꯩ ꯇꯥꯍꯧꯕ ꯌꯦꯛꯅꯕ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯕ ꯀꯌꯥ ꯑꯃ ꯂꯩꯒꯗꯧꯔꯤ ꯑꯗꯨꯒ ꯏꯁꯥꯗꯒꯤ ꯂꯧꯕꯤꯅꯕ ꯃꯤ ꯌꯥꯝꯒꯗꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯂꯣꯇꯔꯤ ꯌꯥꯎꯕ ꯁꯦꯜ ꯃꯥꯡꯒꯅꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇ ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯈꯜ ꯐꯥꯎꯅꯕ ꯈꯔ ꯋꯥꯠꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯇꯜꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯊꯪꯁꯤꯗꯤ ꯙꯅꯨ ꯑꯃꯨꯛ ꯄꯥꯏꯈꯠꯆꯒꯦ ꯙꯅꯨꯒꯤ ꯑꯣꯏꯅ ꯇꯥꯡ 16ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯁꯦꯜ ꯃꯆꯥ ꯃꯆꯥ ꯐꯪꯒꯅꯤ ꯑꯗꯨꯒ ꯖꯒꯣꯏ ꯏꯁꯩ ꯇꯧꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯂꯩꯒꯅꯤ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯆꯥꯎꯈꯠꯂꯤ ꯋꯥꯅꯣꯝꯕꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩꯒꯗꯧꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯑꯗꯨꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 16ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯁꯦꯜ ꯊꯨꯝ ꯃꯆꯤꯠ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯒꯅꯤ ꯇꯧꯕꯇꯕꯨ ꯃꯊꯧꯗꯤ ꯈꯔ ꯆꯤꯟꯒꯅꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯎꯒꯟꯒꯅꯤ ꯑꯗꯨꯒ ꯎꯔꯨꯕ ꯃꯤꯒꯤ ꯊꯕꯛꯇ ꯅꯤꯡꯕ ꯊꯨꯡꯗꯦ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ ꯂꯧ ꯏꯪꯈꯣꯜ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯒꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯠꯅꯒꯅꯤ ꯉꯁꯤꯁꯦ ꯌꯨꯝꯗ ꯂꯨꯍꯣꯡꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯑꯩꯒꯤ ꯍꯥꯟꯅ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕ ꯃꯐꯝꯗꯒꯤ ꯈꯔ ꯊꯤꯗꯣꯛꯆꯔꯒ ꯔꯦꯀꯣꯔꯗꯤꯡ ꯂꯧꯖꯕꯅꯦ ꯑꯗꯨꯅ ꯅꯣꯏꯁ ꯁꯥꯎꯟ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯨꯡꯗꯒꯤ ꯃꯈꯣꯟ ꯈꯔ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯅꯕꯁꯨ ꯈꯪꯍꯟꯖꯔꯤ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 16ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯁꯦꯜ ꯐꯪꯕ ꯂꯟ ꯐꯪꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ ꯉꯝꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯒ ꯃꯔꯨꯞꯁꯨ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤ ꯇꯧꯕꯇꯕꯨ ꯃꯊꯧꯗꯤ ꯈꯔ ꯆꯤꯟꯒꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯑꯅꯧꯕ ꯊꯕꯛꯀꯤ ꯊꯤꯀꯥꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯑꯗꯨꯒ ꯂꯝꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯤꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 16ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕ ꯂꯣꯇꯔꯤ ꯌꯥꯎꯕꯗꯗꯤ ꯁꯦꯜ ꯃꯥꯡꯕ ꯑꯗꯨꯒ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗꯁꯨ ꯁꯦꯜ ꯃꯥꯡꯕ ꯋꯥꯅꯣꯝꯕꯁꯨ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯕ ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯐꯩ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 1ꯗꯒꯤꯅ ꯇꯥꯡ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯑꯅꯧꯕ ꯃꯔꯨꯞ ꯃꯔꯤ ꯃꯇꯥ ꯐꯪꯕ ꯆꯥꯎꯊꯣꯛꯄ ꯑꯣꯏꯒꯗꯧꯔꯤ ꯁꯦꯜꯁꯨ ꯃꯆꯤꯠ ꯐꯪꯂꯛꯀꯅꯤ ꯑꯗꯨꯒ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕ ꯉꯝꯃꯛꯀꯅꯤ ꯁꯥ ꯁꯟꯒꯤ ꯊꯕꯛꯇ ꯖꯒꯣꯏ ꯏꯁꯩꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯕ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ
ꯂꯣꯛ ꯈꯔ ꯂꯩꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕꯗꯁꯨ ꯌꯥꯝ ꯋꯥꯅ ꯂꯧꯖꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯔꯒꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ